ai isa Rebecca Alice chawba haina khangna jai date 1 September 2025 ngarang nan news chekonda thoki ba thokdo da ai isa victim oi jari bani thokli ba thokdo adu social media da Facebook ta mayam ama thagat piduna sanai yu nei duna mathong maram khangda ba mong da lai ba kolam ba haina ai gi ijat lekha ta na ba mong da mayam gi ijat sok na ba mong da happy ri ba adu yumpam yaw da ba aran ba wapam ni numit asida isa guru mem bimola hari ba yumbu sigi yumda iche sana thoi hari ba si ma bara da lai bani ma gi ka da akoi si kapching da gi iman bi ama su mate mina ko na moi lai hai da project tapi aina adu project tapaga moi su lai ko le hai da cha sing chamina si hai dun akoi si cha sing chamina ga cha sing cha ba lo ga pung 3 ta ba matam da akoi si kumdara ga thong hangaga yum sidagi thoke to ba matam da Tensubam Jetli son of late Tensubam Sundar to mayai lekai siga maki machan pa thopa lamyan ba Elias Maitai nungsan lamyan ba haiba mioi ani sina luchingaga nupi kang kharaga loina raga nungdang da mi gi yum da trespass to pani moina get thugai ra pani ai get the lepa lai ba se ubada moina chawbo sita lai re haiduna moina ai gi ming se palaga moina personal attack se tarpani aduga get thugare padagi public mobs bu kidana isa da akhi khang nang badagi akoi mathong maram khang dana gyan tadana akoi isa hingna bana lotpani matam sida isa aina police kawi police kawraga aina khoi bonta kanbina bagi tamta police kawani aduga moina public mob thoala ba matungda akoi bu moina get tagi tangkhatlaga natai cha da isa hingna ba locha bada akoi ge mafang marang khang dana lole aduga moina akoi bu natai cha da ba mongda layami sanai yu nei akoi mathong tan layami ai ne ya da ba jwa sanai khole moina hai badu yumpham yaw da ba praman yaw da ba wani sigi matangda mayamna achum aran tiga piu aduga mi amagi career mi amagi ijat sanman punama moina yon bani yoliba potsi atai karing tagi nate ai ga maga personal nunganya da ba laibe dagi damta numit sida isa ai lai khang badagi mana sigumba crime asi thon bani aduga ai isa maksi mafam sida isa victim oi jaki bani maga ai ga si how ki date 19 da mana ai na monda ai ki pesa lupa lak manga si chahi ama phare last year date 23 July da mana ai ki khutagi mana lak manga si keso nya logini sigi matang da ai na monda pesa thoru ba matam da mana ai ngonda assault toroki ba lai pesa si thora abadi makha ta thora abadi ai ki punsi da khudong thingai oigani hai na boga mana ai ngonda threaten toroki ba lai ba punamak si ai na sigi mayok ta mana ai ngonda date 19 si da mana ilap patagi ai se hospitalized to dana mana ai ngonda assault torok patagi ai na Porompat police station da date 19 da report ama thanga chai report sida isa ai medical certificate loina disclose to thanga pani adubu ai gi thangali ba report sigi matung inna ma ga ai gi police station da compromise song na ba haiduna kauna ki paisa gi matang sida su sigi paisa gi matang sida su compromise song na ba ko matam da nahan incident thoi ba pam sida laki ba look ki ima event sing numitu da su police station da yaw ki sigi matik cha ba praman su ai gi pam da lai jai ai darkar lai ba di social media da ai adu su thadok sarke report aina report thanga matam da medical report yawi ba medical report ke kasi su ai loina thangdok char ujarake media gi thongda ai achum aram thiga piu singumba personal nungai na tabagi tamakta ai bulem na tharoi thaina ba phum talem na tharoi duna singumba mi gi izat khongaung na raga mi gi life manghan ba mi gi life threat to ba to le haiduna paisa thoru bagi tamakta sigi level sida mana kumda raga ai gi izat temsing na base sidi ai ta senga nungai jate adu gan loina na hiram sida isa one sided oiraga yauri ba ima event singsu sengdok piro gari maram gi ai ki ming kauraga ai sida laire nang ne koina tanara ibase hai ba wahi si season raga kari gi ai puthu abdi no myam karim ta tawroina hai ba chingumba mayam asi kari maram dagi no haibadu mayam thiga piyo mana akoi gi mataka siriba yu thakpa jwa sana yu nei ba haiba wahai myam season na social media da thadori ba du yumpham yaw ba wafam ni akoi na kari gumba numi sida yu thakta na hotana tormata di ai na isamak na police cha request tawraga medical report laholi khudak sidaisa report tawda akoi non alcoholic oi akoi da adugumba nisham ta season nabagi evidence laite haidana medical report Jennings hospital dagi pi riba evidence ju ai social media da thadok jarake adubu langmit sida lakliba ima event singdina nishadi moina zaraga yunong wangwang nanga gyan men tadana mi amagi thawin sinda chatlaga moina akoi bu asuk yam thina mioi bagi izat pur like khata na ba mong da moina khungaw na basidi ta senga nungaite sida mari laina ba authority na su meeting changbi umba amata su phangdana plus neket ta laira me haiba moina nupa nupi na tai sa da ba mong da laira me haiba si akoi si icha iwa pandabra aduga moina si gi kari evidence lai akoi gi matakta moina allegation tawri basi si chumibra haibase mayam yengbiu adu social media da hujik viral challiba photos amasung videos ani dugi dress sing ju difference sing view mana karom dagi kamaina tawraga
ꯊꯥꯒꯠꯂꯛꯄꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕꯤꯌꯨ ꯑꯗꯨꯒ ꯗꯤꯐꯔꯦꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯅ ꯄꯕ꯭ꯂꯤꯛ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝ ꯊꯝꯕꯤꯔꯛꯎ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩꯈꯣꯏꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯑꯦꯛꯀ꯭ꯌꯨꯁ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯄ꯭ꯔꯃꯥꯟ ꯂꯩꯇꯕ ꯄꯣꯠꯅꯤ ꯃꯥꯅ ꯂꯅꯥꯏ ꯅꯨꯡꯉꯥꯏꯅꯗꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯊꯛꯇ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯦꯁꯣꯜ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯕ ꯄ꯭ꯂꯁ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗ ꯃꯥꯒ ꯑꯩꯒ ꯄꯩꯁꯥꯁꯤꯒꯤ ꯌꯥꯝꯅ ꯆꯦꯔꯣꯜ ꯏꯈꯤꯕ ꯑꯗꯨꯒꯨꯝꯕ ꯏꯕꯤꯗꯦꯟꯁ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯂꯩ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯏꯕꯤꯗꯦꯟꯁ ꯃꯌꯥꯝꯁꯤ ꯑꯩ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯂꯣꯏꯅ ꯊꯥꯗꯣꯛꯆꯔꯛꯀꯦ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ